ꯏꯟꯈꯠꯂꯛꯂꯤꯕ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕ ꯃꯇꯝꯗ ꯃꯤꯗꯨꯅ ꯊꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯊꯥꯖꯕ ꯃꯤꯁꯛ ꯑꯗꯨꯅ ꯊꯥꯖꯕ ꯃꯥꯡꯍꯜꯂꯝꯕ ꯃꯇꯝꯗ ꯃꯤꯗꯨꯕꯨ ꯁꯥꯟꯅꯕꯤꯔꯝꯕ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕꯒꯤ ꯆꯩꯅꯥꯗꯣ ꯈꯥꯡꯕ ꯉꯝꯗꯗꯅ ꯁꯤꯅꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯁꯤꯃꯛꯇꯤ ꯐꯠꯇꯦ, ꯇꯧꯕꯤꯒꯅꯨ꯫ ꯑꯗꯨꯕꯨ ꯆꯩꯅꯥꯗꯣ ꯈꯥꯡꯕꯗꯤ ꯌꯥꯝꯅ ꯋꯥꯏ꯫ ꯃꯇꯝꯗ ꯑꯩꯁꯨ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯃꯇꯝꯅꯤ꯫ ꯑꯩ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯑꯃꯗ ꯀꯣꯏꯔꯛꯇ꯭ꯔꯤ꯫ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯅꯨꯄꯥꯕꯨꯗꯤ ꯂꯩ, ꯑꯗꯨꯕꯨ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤ, ꯃꯁꯤꯒꯤ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯑꯩ ꯅꯨꯄꯥ ꯀꯣꯏꯒꯦ ꯍꯥꯏꯕ ꯋꯥꯈꯟꯗꯤ ꯈꯟꯗꯦ꯫ ꯑꯗꯨꯒꯗꯤ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯄꯨꯟꯅ ꯇꯝꯃꯤꯟꯅꯕ ꯊꯣꯏ ꯀꯧꯕ ꯏꯃꯥꯟꯅꯕ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯈꯤ꯫ ꯃꯇꯝꯗꯣ ꯃꯥꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄꯗꯣ ꯑꯩꯅ ꯌꯥꯈꯤꯗꯦ꯫ ꯑꯩ ꯃꯗꯨꯒꯤ ꯃꯇꯝ ꯋꯥꯠꯂꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯁꯦ ꯑꯅꯝ ꯌꯥꯝꯅ ꯀꯜꯂꯦ, ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯇꯛꯄ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯐꯖꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯝ ꯌꯥꯔꯛꯇꯕꯗꯨꯗ ꯁꯥꯎꯅꯤꯡꯗꯅ ꯑꯩꯁꯨ ꯊꯤꯅ ꯉꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯩ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯑꯩ ꯋꯥꯏꯗꯤ ꯁꯪꯉꯦ, ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯋꯦ꯫ ꯑꯩꯅ ꯃꯉꯣꯟꯗ ꯉꯥꯡꯈꯤꯕꯗꯣ ꯍꯦꯟꯃꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯕꯗꯣ ꯀꯩꯒꯨꯝꯕ ꯌꯥꯔꯨꯕ ꯊꯣꯛꯑꯒꯗꯤ ꯃꯗꯨ ꯑꯐꯕ ꯅꯠꯇꯦ꯫ ꯕꯕꯥ ꯏꯃꯥꯅ ꯈꯪꯉꯒ ꯁꯣꯏꯗꯅ ꯁꯥꯎꯅꯤ, ꯑꯩꯕꯨ ꯉꯥꯡꯅꯤ, ꯆꯩꯅꯤ꯫ ꯃꯁꯤ ꯀꯤꯕꯗꯒꯤ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯋꯥꯈꯜꯁꯦ ꯐꯥꯊꯖꯩ꯫ ꯑꯩꯅ ꯉꯥꯡꯈꯤꯕ ꯅꯨꯃꯤꯠꯇꯣ ꯃꯗꯨꯗꯒꯤ ꯃꯥ ꯃꯈꯥ ꯇꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯩ ꯎꯕ ꯈꯨꯗꯤꯡꯒꯤ ꯃꯥ ꯂꯩꯔꯒ ꯆꯠꯂꯦ꯫ ꯑꯩꯒ ꯊꯦꯡꯅꯗꯅꯕ ꯃꯇꯝ ꯆꯨꯞꯄꯗ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯁ꯭ꯀꯨꯜꯗꯤ ꯄꯨꯟꯕꯅꯤꯅ ꯊꯦꯡꯅꯒꯅꯨ ꯍꯥꯏꯕꯗꯨꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝꯗꯤ ꯊꯦꯡꯅꯩ꯫ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯥ ꯃꯃꯥꯏꯗꯣ ꯍꯦꯛꯇ ꯂꯩꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯄꯨꯟꯁꯤꯗ ꯅꯨꯄꯥꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯁꯤ ꯑꯩꯒꯤꯗꯤ ꯃꯥꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯃꯥꯒꯤ ꯃꯐꯝ ꯑꯃꯗꯤ ꯂꯩꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯑꯩꯁꯨ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝ ꯊꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯒ ꯑꯩꯒꯁꯦ ꯊꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯨ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯁꯤꯜꯂꯦ, ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯈꯜꯂꯨꯗ꯭ꯔꯦ꯫ ꯑꯩ ꯀ꯭ꯂꯥꯁ 11-12ꯁꯨ ꯃꯥꯒ ꯄꯨꯟꯗ꯭ꯔꯦ꯫ ꯑꯗꯨꯒꯗꯤ ꯊꯥꯖꯗꯅ ꯀꯣꯂꯦꯖꯇ ꯃꯥꯒ ꯑꯩꯒꯁꯦ ꯄꯨꯟꯅ ꯊꯦꯡꯅꯔꯦ꯫ ꯃꯥꯁꯨ ꯑꯩꯁꯨ ꯀꯣꯂꯦꯖ ꯑꯃꯠꯇꯗ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯦ꯫ ꯃꯥꯁꯦ ꯃꯁꯛ ꯌꯥꯝꯅ ꯑꯣꯜꯂꯝꯃꯦ, ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯐꯖꯊꯣꯛꯑꯝꯃꯦ꯫ ꯃꯁꯥ ꯃꯎꯒꯗꯣ ꯐꯒꯠꯂꯒ ꯃꯑꯣꯡ ꯃꯇꯧꯒꯁꯦ ꯅꯨꯄꯥꯗꯧꯅ ꯇꯧꯔꯦ꯫ ꯑꯩꯁꯨ ꯏꯁꯥꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯈꯪꯅꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯃꯥꯅ ꯊꯥꯖꯗꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯩꯅ ꯃꯇꯝꯗꯨꯗ ꯈꯜꯂꯦ, ꯃꯇꯝꯗꯨꯗꯗꯤ ꯑꯩ ꯃꯗꯨꯒꯤ ꯃꯇꯝꯗꯣ ꯋꯥꯠꯂꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯅꯨꯄꯥ ꯈꯪꯅꯕ ꯌꯥꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯁꯤ ꯈꯜꯂꯒ ꯑꯩ ꯃꯥꯅ ꯍꯥꯏꯕꯗꯣ ꯍꯔꯥꯎꯅ ꯌꯥꯈꯤ꯫ ꯃꯥꯁꯨ ꯑꯩꯅ ꯌꯥꯔꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯥꯒ ꯑꯩꯒꯁꯦ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯔꯦ, ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯈꯤ꯫ ꯃꯥꯅ ꯍꯥꯏ, ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯩꯒꯨꯝꯕ ꯅꯪꯅ ꯌꯥꯕꯤꯔꯛꯑꯗꯤ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯆꯥꯛ ꯁꯤꯟꯒꯦ, ꯑꯍꯥꯎꯕ ꯌꯦꯟꯁꯥꯡ ꯑꯃ ꯀꯣꯡꯒꯦ ꯍꯥꯏꯗꯣꯛꯎꯔꯦ꯫ ꯑꯗꯨꯅ ꯅꯪ ꯉꯁꯤꯗꯤ ꯁꯥꯎꯅꯨꯀꯣ, ꯑꯩ ꯍꯤꯗꯥꯛ ꯈꯔ ꯊꯛꯀꯦꯅ ꯍꯥꯏ꯫ ꯑꯩꯗꯤ ꯃꯗꯣ ꯁꯦꯡꯅ ꯄꯥꯝꯗꯦ꯫ ꯑꯩꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏ, ꯊꯣꯏ, ꯑꯩꯗꯤ ꯃꯗꯣ ꯁꯦꯡꯅ ꯄꯥꯝꯗꯦ꯫ ꯆꯨꯝꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯨꯗꯤ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯍꯣꯏ, ꯍꯌꯦꯡꯋꯥꯏ ꯏꯁꯥ ꯃꯇꯤꯛ ꯆꯥꯔꯕ ꯃꯇꯝ, ꯑꯁꯪꯕ ꯃꯤ ꯑꯃ ꯑꯣꯏꯔꯕ ꯃꯇꯝꯗ, ꯅꯣꯡ ꯐꯥꯗꯣꯛ ꯏꯃꯥꯟꯅꯕꯒ ꯄꯨꯟꯕ ꯃꯇꯝꯗ ꯇꯧꯕꯗꯣ ꯃꯗꯨꯃꯗꯤ ꯌꯥꯏ꯫ ꯍꯧꯖꯤꯛꯇꯗꯤ ꯃꯗꯨ ꯇꯧꯕꯤꯒꯅꯣ ꯍꯥꯏꯅ ꯑꯩꯅ ꯃꯉꯣꯟꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯩ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯅꯣꯛꯑꯒ ꯑꯩꯉꯣꯟꯗ ꯍꯥꯏ, ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯣꯛ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥ ꯅꯣꯛꯑꯒ ꯉꯥꯡꯈꯤ꯫ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯃꯥꯅ ꯇꯥꯕꯤꯕ ꯑꯗꯨꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯖꯈꯤ꯫ ꯃꯥꯅ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯅꯁꯨ ꯑꯩꯅ ꯃꯇꯝꯗꯨꯗ ꯈꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯒ ꯑꯩꯒ ꯈꯪꯅꯔꯛꯄꯁꯤ ꯆꯍꯤ ꯑꯃ ꯐꯥꯔꯛꯀꯗꯧꯔꯦ꯫ ꯏꯕꯥꯅꯤ ꯌꯥꯝ ꯇꯣꯏꯅꯗꯤ ꯎꯅꯗꯦ, ꯑꯗꯨꯕꯨ ꯐꯣꯟꯗ ꯇꯣꯏꯅ ꯋꯥꯔꯤꯗꯤ ꯑꯗꯨꯝ ꯁꯥꯟꯅꯩ꯫ ꯃꯥꯅ ꯐꯣꯟꯁꯦ ꯑꯍꯥꯟꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯄꯥꯏꯍꯧꯗ꯭ꯔꯒꯗꯤ ꯃꯥ ꯌꯥꯝꯅ ꯁꯥꯎꯋꯦ꯫ ꯑꯗꯨꯅ ꯑꯩꯗꯤ ꯄꯥꯈꯠꯇꯅ ꯐꯣꯟꯁꯦ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯂꯩ꯫ ꯃꯤꯅꯁꯨ ꯍꯥꯏꯅꯕꯗꯨꯅꯤ, ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ, ꯑꯗꯨꯒ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯁꯦ ꯀꯥꯏꯅꯒꯜꯂꯦꯅꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏ꯫ ꯃꯗꯨꯗ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯦ꯫ ꯑꯩꯗꯤ ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ꯫ ꯊꯣꯏ ꯏꯕꯥꯅꯤ ꯆꯍꯤ ꯑꯃꯃꯨꯛ ꯈꯪꯅꯔꯛꯄꯁꯦ 3 ꯂꯛꯀꯨꯝꯕꯗꯤ ꯒꯥꯔꯗꯦꯟꯗꯒ ꯀꯣꯏꯕ ꯆꯠꯂꯦ꯫
ꯑꯗꯨꯕꯨ ꯑꯩ ꯃꯉꯣꯟꯗ ꯃꯤꯁꯅ ꯍꯪꯒꯠꯅ ꯐꯥꯎ ꯌꯦꯡꯉꯨꯗꯦ, ꯃꯔꯝꯗꯤ ꯏꯀꯥꯏꯕꯒꯤꯅꯦ꯫ ꯃꯁꯦ ꯑꯩꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯦ꯫ ꯑꯗꯨꯒꯗꯤ ꯏꯕꯥꯅꯤ ꯈꯪꯅꯕ ꯆꯍꯤ 1.5 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯄꯨꯛꯆꯦꯜꯁꯦ ꯈꯪꯍꯧꯗꯅ ꯍꯣꯡꯂꯛꯈꯤ꯫ ꯅꯨꯡꯇꯤꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ, ꯅꯣꯡꯃꯇ ꯕꯤꯖꯤ ꯋꯦꯇꯤꯡ ꯊꯦꯡꯅꯗꯕ ꯃꯥꯁꯦ ꯍꯟꯗꯛꯇꯤ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯕꯤꯖꯤ ꯋꯦꯇꯤꯡꯁꯦ ꯊꯦꯡꯅꯩ꯫ ꯑꯩꯅ ꯃꯉꯣꯟꯗ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ, ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯃꯥꯟꯅꯕꯅꯦ, ꯏꯃꯥꯅꯦ, ꯕꯕꯥꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯝꯅꯕ ꯑꯗꯨꯝ ꯈꯨꯝꯃꯦ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯃꯥꯅ ꯍꯥꯏꯕꯗꯣ ꯊꯥꯖꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯃꯥꯁꯦ ꯃꯁꯥ ꯉꯝꯗꯦ, ꯇꯨꯝꯃꯒꯦ, ꯉꯁꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒꯨꯝꯁꯤ, ꯅꯪꯁꯨ ꯄꯣꯊꯥꯖꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯃꯥꯁꯦ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯄꯣꯊꯥꯖꯔꯁꯅꯤ ꯈꯜꯂꯒ ꯐꯣꯟꯁꯦ ꯑꯗꯨꯝ ꯊꯝꯅꯔꯦ꯫ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯏꯁꯥꯁꯤ ꯃꯥꯅ ꯍꯥꯏꯕꯁꯦ ꯆꯤꯡꯅꯕ ꯑꯃ ꯏꯁꯥꯁꯤꯗ ꯐꯥꯎꯔꯛꯈꯤ꯫ ꯃꯥꯒꯤꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯥ? ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯐꯣꯟ ꯇꯧꯁꯟꯒꯦ, ꯑꯁꯦꯡꯕꯒꯤ ꯇꯨꯝꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯥ ꯑꯩꯒꯤ ꯐꯣꯟꯁꯦ ꯊꯝꯍꯜꯂꯒ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯖꯥꯠ ꯖꯥꯠ ꯈꯟꯈꯤ꯫ ꯑꯗꯨꯒꯗꯤ ꯑꯩꯅ ꯈꯟꯕꯗꯨꯃ ꯆꯨꯝꯈꯤ꯫ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯐꯣꯟꯁꯦ ꯕꯤꯖꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯦ, ꯑꯗꯨꯕꯨ ꯀꯥꯟꯅꯗ꯭ꯔꯦ꯫ ꯄꯨꯡ 7ꯗꯒꯤ ꯇꯧꯕꯗꯨꯅ ꯄꯨꯡ 7:30 ꯇꯥꯁꯤꯜꯂꯛꯏ ꯕꯤꯖꯤ ꯑꯗꯨꯝ ꯂꯩꯔꯤꯁꯦ꯫ ꯑꯩ ꯁꯥꯎꯅꯤꯡꯕꯅ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯏ꯫ ꯑꯣ, ꯌꯥꯔꯦ ꯌꯥꯔꯦ, ꯐꯖꯅ ꯋꯥꯔꯤꯗꯣ ꯁꯥꯟꯅꯖꯔꯣ꯫ ꯑꯁꯨꯝꯅ ꯏꯔꯒ ꯃꯦꯁꯦꯖꯇꯣ ꯊꯥꯔꯝꯃꯒ ꯑꯩ ꯐꯣꯟꯁꯦ ꯑꯣꯐ ꯊꯝꯖꯤꯜꯂꯦ꯫ ꯑꯗꯨꯒ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯑꯩ ꯇꯨꯝꯅꯕ ꯇꯧꯋꯦ꯫ ꯑꯗꯨꯕꯨ ꯑꯩ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯏꯁꯥꯁꯦ ꯁꯥꯎꯅꯤꯡꯕ, ꯂꯥꯡꯇꯛꯅꯕ, ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯜꯂꯦ꯫ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯔꯕ ꯖꯥꯠꯂꯥ? ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯥ ꯍꯥꯏꯁꯤꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯁꯦ ꯖꯥꯠ ꯖꯥꯠ ꯈꯟꯈꯤ꯫ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯤ ꯐꯣꯟꯁꯦ ꯑꯣꯐ ꯊꯝꯕꯩ ꯋꯥꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯐꯥꯎꯔꯤꯕꯅꯤ꯫ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯩ꯫ ꯑꯩ ꯐꯣꯟꯁꯦ ꯑꯣꯐ ꯑꯃꯨꯛ ꯍꯥꯡꯉꯦ꯫ ꯃꯥ ꯃꯦꯁꯦꯖ ꯊꯥꯔꯛꯄ꯭ꯔꯥ, ꯐꯣꯟ ꯇꯧꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯦ, ꯑꯗꯨꯕꯨ ꯇꯧꯔꯛꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯩ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯦ꯫ ꯔꯤꯡ ꯆꯠꯂꯦ꯫ ꯔꯤꯡꯗꯣ 1-2 ꯍꯦꯛ ꯆꯠꯄꯒ ꯐꯣꯟꯗꯣ ꯐꯠ ꯂꯥꯎꯅ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯑꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥ ꯇꯨꯝꯗ꯭ꯔꯤ, ꯐꯣꯟꯗꯣ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯩ ꯍꯥꯏꯕꯅꯤ꯫ ꯃꯥ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯛꯑꯦ, ꯍꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯩꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯦ꯫ ꯊꯣꯏ, ꯅꯆꯤꯟ ꯌꯥꯝꯅ ꯊꯤꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯩꯉꯣꯟꯗ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯒ ꯅꯪꯅ ꯐꯣꯟꯗꯣ ꯊꯝꯗꯣꯏ ꯁꯔꯨꯛ ꯁꯦꯡꯅ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯒ ꯊꯝꯕ ꯌꯥꯗ꯭ꯔꯣ? ꯌꯥꯔꯦ, ꯑꯩ ꯅꯉꯣꯟꯗ ꯄꯨꯟꯁꯤꯒꯤ ꯌꯦꯠꯂꯔꯣꯏ꯫ ꯑꯩ ꯄꯨꯟꯁꯤꯒꯤ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯔꯣꯏ, ꯃꯦꯁꯦꯖꯁꯨ ꯊꯥꯔꯛꯑꯔꯣꯏ꯫ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯃꯇꯨꯡꯗ ꯀꯩꯝꯇ ꯍꯥꯏꯔꯛꯅꯨ꯫ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯀꯛꯀꯦꯁꯨ ꯀꯛꯑꯣ꯫ ꯑꯩ ꯊꯝꯃꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯐꯣꯟꯁꯦ ꯁꯥꯎꯅ ꯀꯛꯊꯠꯂꯦ, ꯑꯗꯨꯒ ꯄꯦꯟꯅ ꯀꯞꯆꯈꯤ꯫ ꯑꯩꯅ ꯈꯜꯂꯨꯕꯅ ꯑꯩꯅ ꯁꯥꯎꯕꯗꯣ ꯃꯥꯅ ꯊꯦꯝꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯥ ꯅꯨꯃꯤꯠꯇꯣ ꯐꯣꯟ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕ, ꯏꯀꯥꯏꯕꯅ ꯇꯧꯔꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯣ ꯑꯩ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯈꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯐꯥꯎꯕ ꯑꯩ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯦ, ꯑꯗꯨꯁꯨ ꯇꯧꯔꯛꯑꯝꯗ꯭ꯔꯦ꯫ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯃꯉꯣꯟꯗ ꯇꯧꯔꯨꯗ꯭ꯔꯦ꯫ ꯃꯥꯁꯦ ꯀꯣꯂꯦꯖꯁꯨ ꯂꯥꯛꯇꯦ꯫ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯪꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯦ, ꯑꯗꯨꯕꯨ ꯍꯪꯉꯔꯣꯏ ꯍꯥꯏꯅ ꯑꯩ ꯁꯥꯎꯗꯨꯅ ꯍꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯒ ꯑꯩꯒꯁꯦ ꯍꯞꯇꯥꯃꯨꯛ ꯄꯥꯎ ꯐꯥꯎꯅꯗꯦ꯫ ꯑꯩꯗꯤ ꯃꯗꯣ ꯁꯥꯎꯅꯤꯡꯕꯒꯤ ꯇꯧꯕꯅꯦ꯫ ꯇꯁꯦꯡꯅ ꯑꯩ ꯃꯥꯒ ꯂꯥꯞꯅꯒꯦ, ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯍꯥꯏꯕ ꯋꯥꯈꯟꯗꯤ ꯈꯜꯂꯨꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯒꯤ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯕꯁꯦ ꯌꯥꯝꯅ ꯋꯥꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯈꯟꯈꯤ, ꯅꯨꯃꯤꯠꯇꯨꯗ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯅꯨꯄꯤ ꯑꯇꯣꯞꯄ ꯅꯠꯇꯕ ꯖꯥꯠꯂꯥ? ꯑꯩꯅ ꯂꯥꯟꯅ ꯈꯜꯂꯨꯕ ꯑꯣꯏꯗꯣꯏꯔꯥ? ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯁꯥꯁꯨ ꯉꯝꯗ꯭ꯔꯤꯕ ꯃꯉꯣꯟꯗ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯊꯤꯅ ꯉꯥꯡꯉꯨꯕꯗꯨꯗ ꯃꯥꯁꯦ ꯁꯥꯎꯅꯤꯡꯗꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯅ ꯉꯥꯡꯈꯤꯕꯗꯨꯒꯤ ꯃꯥ ꯏꯀꯥꯏꯗꯅ ꯇꯧꯔꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯑꯩ ꯋꯥꯈꯜꯁꯦ ꯖꯥꯠ ꯖꯥꯠ ꯈꯜꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯏꯀꯥꯏ ꯏꯀꯥꯏꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯋꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯣꯟꯁꯦ ꯑꯣꯐ ꯍꯥꯏꯔꯛꯈꯤ꯫ ꯑꯩ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯜꯂꯒ
magi mamanaba James da call tawraga James nang thoiga punbra magi number do off laye ma anaba number ama paikhrabra haina hangba matamda James na paibane ado anaba number do kanamta haido kanona mana haibane aduna pibada nungaido mandebo ai James ki wahaisida ishada kaiba phawe pungak sungakhi aina nungaitana haijabadagi James su aishu nangi matawse nungaite ado ai phone tawge ai nangonda conference pirake mangonda magi number se nangonda pige na haige maduda mana kari harake habada ado nang taw masi haraga James na thoida call tawki aduga engonda conference pirake hello bye kaidorino thoina akhoi saiga wari sanaramane nangna phone tawsalaktana pakhalai shine ado kainom ta haige hayo Fancy do engonda phone tawre ma nanga paum ta phone jage nangi number khangadi amta piyo haye kari hai kho haino nang maga amtam phone do painaraga phasana hai kho dana as bye kari hai dino nang su khangi natro aigidi hento leisidi aidi noida hakibadune mana matamda aina thamusena haijaba matamda sak fajarabane lairik haribane haidana pongduna mana ibu maya mangda thina saiduna ikaiba pikhiba aina wari libadagi nangsu khangaba natro matamda aina ikaikhiba skun phaba kaba ngamkhidaba aina matamda kyam wakhi hojikti masamado khanglamani aidi babu nungsibanate lamang khumbane adu orasu hanagido kauktonaraga nangisu khanaba leire haidana phajana haido pikhiba yadro as hare bai aina masida tanaba haidana singkhraga aina mo mangoda amu hajirukidro bai aina kedobagi mangonda nojadoino as kaimda khalunuse matungno phone tawrasne pakhaluno natraga block bisingko ngasina ngasi oire bai nangsu matungda magi wase amu hana engonda palakano ai tasina madugi nupido hainade tukasei ai thogi wai sindo taraga chinse mesilaga kapki ai phone do adum kaksatle aduga makhon thokna thamoise pena kapsakhi aina matamdur khalba wakhanga mana hauze khalami wakhansiga kayada kena khraba mana de engonda laman singbo oramki matamdo ayamna waki aina mabu kyagi mating siruba adubu punamakto arembo oramle ai amutangdi maga fazana wari sananinki aigi asengba thamogi wai singse mangonda loina phongdoningki adubu magi wai singduna aigi thongna pumba mangki nungsibasu mana tambiramlaka kainabasu mana tambiramki nupa haibase khasaba yaba nate haina aina khanki aroba oina ai James kapaga aigi asengba wari pumba lijaki aina hainingba mangonda sengdokningba punamak aina James da loinaba haijaki mangonda tambiyo hainasu aina haiki maga kaina khiba numito madudagi ai munsida nupa amda nungsinaba thamlaroi arepa thamlaroi haina khanki matamda ai haningai leitana waki aibu sikrasira aigi asengba thamogi wai singsa si amada iramlaga aibu sikrasira mana mado paraga nuhaitana lebudu uraga aina lairam lendagi imise pena yengjeke mana aigi thamogi wase khangbire khana haraujake khanjaki adubu maduso ai ngamkhidre asumna aina magi maisak wana khangningai maraksida aige luna tinabi imanabi sanatene magi mabung amaga khangnaw haidana silakhi aina dimado yade adubu mana tamambadagi isamsamna pawphonakhi adubu nupase yamna pharamkhi aigi awaba khudima mana saru yabikhi mana aibusu yamna nungsibi masidagi aisu mana aibu nungsi habado aina yakhi asumna hojiti maga igase luhonge isa ama yauduna nungsinana leminare adubu aina aroibada hajiningbase nungsiba kainare haiduna isana isabu mahanamba kaidonungde simbigano nungsiba masakrabaso
ꯅꯨꯡꯁꯤꯕ ꯂꯨꯁꯤꯡ ꯂꯥꯛꯀꯅꯤ ꯈꯜꯂꯒ ꯍꯤꯡꯕꯤꯌꯨ꯫